मरुओइब पाउ पिजरी मणिपुर की मुस्लिम सिंगे ngasi चटनबी अमसों हराव तयाम्बगा लोइनना ईदुल अदा पांगथोकली Democratic Student Alliance of Manipur Desam gi thomi yankai na saba tim amana ithai baresta paisinduna laiba plastic wasting lokthokre amagi manungda amuktang pangthokpa Eid-ul Adha na lakpada Federation of Civil Society Organization folks na yaifa paujal pirakli amade space analytic frame sohora ke inna burda english kungama thoida ki hauraga english ngani kungamanga phawbada umangi lam ekar liseng yakhaini thoi mangkhre Kurumjari Mami TV ki Manipuri pau meeting tabiri pakhwai punumakpu THOKCHOM SARDA taramna okjari Islam lining chatpa senge kathokpagi kumhai Eid-ul Adha lakpada Manipur gi maitai pangal ge ichal enau singda yaifa paujal pijari kumhai asina lakpada Manipur da khundaminari ba kanglup khudingmakpu dharmagi khetna ba laitana aikhoi amata nana leina ba apunbagi pangal amukka hena sagat pa ngamba oirasanu amade tangdu laita ba ing chikna mara chatpa lamdam ama oirakpa oirasanu haina mami Eid-ul Adha kumhai gi yaifa paujal pijari Pau sandok na pijari Manipur ki Muslim singe song na Eid-ul Adha mazingda lai khurum cha thakmin ba numit asigi mapung oiba saktam oire Eid-ul Adha ka mari leinana miyam da maru oina musalman paujal amada Manipur gi Mr. Nong Thombon Biren gi Miyambu thaza bagi magun ado nahona na ningsing hale numit asina lakpada amana amagi mateng pa jati kanglup singe mari hena chachin hanba amata oiba amasong nungsi chanaba purakpa oirasanu haina akli Manipur Assembly ge member Yumnam Khemchan Singh Kongkham Robindro amade Patsoi Kendra ge MLA Sapam Kunjokesor naso kumhai asina lakpada yaifa paujal pirakle Manipur Pradesh Congress Committee के President Kaisam Megachandra naso Eid-ul Adha na lakpada paujal pirakle senglaba Eid-ul Adha na lakpasiga iroinana Manipur da santi laiba tangdu laitana ingchikna laiba chaukhatpa nungshi chanana amade nungai yaifana laiba Manipur ama kumhai asina purakpa oirasanu haina Manipur Congress Committee ge mahut sinduna Kaisam Megachandra na makhatana paujal pirakle Democratic Student Alliance of Manipur Desam gi thomi yankai na saba tim amana ithai baresta paisinduna laiba plastic wasting lokthokre Desam na lokhalakliba khongthang asi World Environment Day lisingani kunga manga ka mari lainana ending plastic pollution haiba thim gi manung channa Clean Ithai Save Manipur River haiba wakhalonda pangthokpani ngarang plastic waste lokthokpagi thauram ga mari lainana lob asigi president Mayengbam Somorjit maitai na phongdokhibada thauram ase haukiba numit kharani asida nongkan chubana state asigi district kharada ising ichaw mayok nari bachairakta nongi ising asina putharakpa plastic waste mayamna ithai dam ase phunjinduna layrakhibani asigumba plastic waste na aikhoi mahosagi phibamda chawna akaiba pirakpagi phibam asina malemgi oina environment amade climate ta plastic waste na pirakliba chaitheng ase aikhoigi lamdam ase daso mipainingai oiba phibam adu yore takpane ngase plastic waste lokthokpagi thabak asida punna plastic bottle lesing taruglom lokthokpangamkhe desam gi maikai dagi mioi bana hingbada plastic na saba polam kaya marangkai na seasonary adubu
mayamna sizinaba loiraba matungda mafam chana thamduna manage tauba amade recycle tauduna plastic waste asina aikoi gi mahausagi phibamda akaiba pihantanaba aikoi lan oina onthokpa nakpigani lan oina onthokpa yai haiba wakhal ase khanbagi chang nembana asigumba phibam ase oihalakpane maram asina mari lainaba department aso miyamna plastic waste ase matau karamna manage tawgani haibase aikoi mahai amade miyamda wakhal tahanduna punna khangminnabagi awareness program marang kaina senba mathau tai loinana aikoi gi miyamna so hiram asigi matangda wakhal khanthaminaduna Pireb lobaki matam oire haiba wafam phongdokhe loinana mahairoi loop asina so miyam da plastic waste sing matau karamna manage tawduna masina thokhalakpa yaba pollution da ngakthoknaba miyam ga khangminnabagi thabak sing hena khumang chauksannaba paikhatlagani haina phongdokhe Oi khuna chule ebe sen yamna nangni oi ebe yamna serious oi ba akoi environment ki akoi crisis ama leine hadina khoi miyamna address to boya chaptana so to boya raba matam ama khani duna masiri nisida democratic students life of the sam thomi yang khaina koi singa tin mama koi makham se lakar kan da makham nisida leiba plastic mayam ki koi ko koda koi mating pamjabani haiba masi koi ngarang dun ki tang manga wal environment de nisida makham nisida plastic waste mayam mama paisa leire haiba masi lokhok koda miyam puni thok yam ni haiba apilama khai gi makham nisida leiba mayam gi miyam gi apilam lakodi de samsu asumba ni hi warna lenge ga mari ngana asumba program si la aga makham sida koi tawni duna asi ni ki pama koi lai ba thomi khudi makna awana ti dana koi hai ba bottle sing si angam ba thak tan ngam koi khomtong na ba konajari aduna miyam da de sang na kai degi asumba wal environment de ga mari na koi tawni ngi aikoi plastic haiba pochna saba process sing si koi mioi bina himda akoi nongamde ni tabo toan ba khang kya da seasonally to bodo akoi ni season ba loiraba matungda masigi race wala ba ba su mayam se akoi gi well onthokpa masigi dama ko ni kamaina recycle jaba pot mayam se fadana manage to bugi akoi adugumba paksana awareness to ba aduga household khudimokta akoi sakhum amadagi kojo iba plastic waste mayam se ai isa yunga kanai tawdana manage to bugi habugi and serious to ba adugumba paksanba awareness sensitization mayam na tangya na tawgi ngasi aikoina ningoi bahai ba du toan ba jiwa thawai pan mayam ne hingi ba aikogi akoi de figam se ngasi maikai kya de social level chi manin ga plastic haiba posin na khoan ba pollution sina tiba sei thing sina akoi matam chana masi theng haudraba masi solution ma ki haudraba akoi miyang humna wakhal tani na haudraba taragadi ngasi akoi mingoi ba amasung jiwa panba mayam na malem sida nungaina amasung hakchang phana amasung masi akoi bagi khanse kaidana hinna ba hona ba achauba akoi sei theng ama masina magi manungda amuktang pangthokpa Eid-ul-Adha na lakpada Federation na yai papaujal pirakle Islam lining chatpa senge kathokpada yumpham oiba chahi amada amuktang pangthokpa senglaba kumhai Eid-ul-Adha na lakpada Federation of Civil Society Organization Folks Manipur na Manipuri miyam da maru oina ningol macha oiriba maitai pangal senge mafamda yai papaujal pirakpaga loinana haukiba chahi ani gi ge hauduna Manipur gi apunba ki saktamda singnaduna chatharakliba lan asina lamdam asigi senmit londa sathina soksin khibadage miyam pumnamak kham thengna awaba mayok naringai talak asida handak amok nong leptana tabadage Manipur da ising ichaw thoktuna awa ana tariba pumnamak ase tengbang sembiba ngakpigani taibang sembiba mapu mahangna thousand biduna Mahausagi ing tappa nungshi chanaba iramdam ama amuk hanna purakpa oirasanu haina yai papaujal pirakpaga loinana Manipur gi luraba matam asida kanglup puruk ki khetnaba thamdana apunba Manipur amagi wakhalonda amana amagi mapan tangnana hingminnaba amade punna chawkhat minanaba haiba wakhalon aduda thabak tawminnaduna Manipur gi apunba gi saktamda singnarakliba sing masak khangdoktuna punna khongpham chetna lepminabagi tangai fadaba matam adu lakle haina folks na thadorakpa sina phongdorakle
Space Analytic Frame Suhora ki matung inna Manipur da ing lesengani kungama thoi dagi hauraga lesengani kungamanga fawbada umangi lam ekar leseng yagkhaini thoi mangkhre hairi. Space Analytics Suhora na high resolution satellite data amasung advanced geospatial intelligence sizinaduna piba study map adugi matung inna makoigi website ta Manipur deforestation a closer look at alarming trends and emerging hope haiba ming piduna state asiki honglakliba umangi lam adu mayek sengna piri study adugi matung inna Manipur da anthropogenic amasung environmental factor na maram oiraga haukiba chahi mari asida punna lam ekar liseng yangkhai ni thoi ase mangkhibane adubu mafam kharadadi lam ekar kuntraga ni thoi romda anoba pambi kaya thabagi pumsang sangna laiba ubaga loinana umangi lam hengalakle masina maram oiraga aphaba amade achumba khongthang seng laukhatlabade Manipur gi mangkhiba lam sing ase amuk hanna semgatpa yagani haire. Thoubal District के वांगजिंग टेंथा CD ब्लॉक के लैबा तोकपान ग्राम पंचायत के सेनबा चाहे लेसंगनी कुनगनी थोई कुनगुमदोय अमसोंग कुनहुमदोय कुनमरी के ओइबा सोशल ऑडिट ग्राम सभा ngasi हाइरोक पार्ट 1 वार्ड नंबर 3 दा लैबा मेपुन संगदा पांगथोखरे सोशल ऑडिट ग्राम सभा अदुदा मरु ओइना लेसंगनी कुनगनी कुनहुमदोय NREGA अमसोंग PMAYJ स्कीम सिंग ग्राम पंचायत असिदा कदाई फाउबा माई पाकना पांगथोखिबगे हाइबा असे मणिपुर सोशल ऑडिट एजेंसी के ऑफिशियल सिंग सरुक यादुना पुन्ना खन्ना नैनखे मणिपुर सोशल ऑडिट एजेंसी की माइकैदगे डिस्ट्रिक्ट सोशल ऑडिटर DS शांति कुमार DRDA थौबाल के प्रोग्राम ऑफिसर Y कुमार ना MG NREGA अमसुंग PMAYG की मतंगदा मरिक चुंबा वाफम सिंग जॉब कार्ड होल्डर सिंग दा सुगाइना थमखे ngasigi mifam aduda MG NREGA Thoubal District ke Ombudsperson Okram Biren Hairok Jila Parishad ke member Hairok Part 1 Close 1 GP की chairperson Laisrong Khamba GPSC की पंचायत secretary Saugaizam Samarendra amade GPSC की ग्राम रोजगार सेवक मरी लैनबा सेक्शन ऑफिसर थौबाल डिस्ट्रिक्ट के सोशल ऑडिट के कोऑर्डिनेटर अमदे ग्राम पंचायत असिना कोनबा मफम सिंगे जॉब कार्ड होल्डर सिंग क्लब अमसोंग लुप सिंगी मिहुत सिंग नसु सरुक याखे Prime Minister Narendra Modi Canada da pangthokadoriba G7 ki mifamda saruk yagani haire paugi likhun amagi matung inna Canada ki Prime Minister Mark Carney na ngarang Prime Minister Narendra Modi bu phone da baton tawrakhibani haire social media da thagatpa post amata Prime Minister na handak ta pangthokhiba mikhal da Mark Carney na mai paglakhiba amasung G7 mifam yaunaba baton tawrakhiba adubu thagatpa phongdokhe Prime Minister na hai mifam asida Canada ki Prime Minister Mark Carney unaduna leibak ani gi oiba mari nahongna na punna thabak tawminnabagi matangda wafam kaya khanagani haire G7 haira ka khangnaba group of 7 mifam tha sigi tara manga dagi tara taret fauba Canada ki province Alberta da leiba Kanasnas kesta pangthokane Mefam asiga mari lainana Canada ki Prime Minister Mark Carney ka paumi singa unaba amada G7 mifam asida chawkhalak liba laibak singa amata oibagi wakhalonda punna thabak tawminnabagi matangda ahenba mityeng changane mefam asida India yawba haibase yamna maktangai fade maramde laibak ase haujik malem gi khwaidagi chawba economic oirakpada natana malem gi oiba supply chain da maru oiba thorang laurakliba laibak amani haikhe haina pau asana makha tarakli
Operation Sindurgi matangda Indiana terrorism ki thabak thauram amata laihandaba haiba thausil adugi paujel puba rajniti dol pumna maki mihut kangbu amana ngarang Germany da thungkhre haire Paugi likhun amagi matung inna BJP gi MP Ravi Shankar na luchingba mehut kangbu aduna German gi Foreign Minister Johann Wedpul ga unaki haire Foreign Minister Johann Wedpul na Pahalgam da terrorist sing na chatharakhiba terrorist attack adubu yaning da phongdok pagaloina India na terrorism gi mayokta changseliba khongjang da Germany na sagat kani haikhe mehut kangbu aduna Germany gi Vice President ga unaduna Pahalgam attack amasong Operation Sindurgi matangda wafam kaya phongdokhe haire Handaki ichauna maram oiduna 132/33/11 kV Gongba substation ke 11 kV feeder amasung 11 kV Yaripok feeder amasung 11 kV Thambal Khong feeder charge tawdre maram asina feeder sing asina koliba Kaikhu Kaboi Pangong Muslim Pangong Wangma Bamon Kampu Huirem Laikai Bamon Kampu Kalika Kairao Liferok Maring Sandang Semba Maring Uran Chiru amasung Kairao Wangkemda Mai Phangkhiroi haina MSPDCL ke Kongba subdivision IED ahumgi manager na thokpa Cherol amana khanghalakli MSPDCL amasung MSPCL gi maikaidagi pung kunmari chupna mafang sing asida athuba matamda mai pinana ba hotnari haina Cherol asina makhatari Lamdam asita thokiba ising ichauna maram oiraga tongan ba mafam kayagi yum singda ising thumjinduna sokhalaba miyoi singbo arambai tengol gi tengoloi singna chathakiba mateng pangbagi thabak kaya adubu pukning thaugatpa oina All Manipur Acrobat Association gi artist singna angamba khara khaigatnaduna koirangaida laiba arambai tengol gi luching puren korongan ba khuman gi mafamda ngarang sel oina lupa lising nifu tengbang pikre Hariba All Manipur Acrobat Association ke artist tengna luching pural korongan bagi yumda hakthengna chatuna sel gi tengbang ase pikibada natana AT gi tengaloi sing miyam gi damak yaiphana ba lokhalakliba thabak thoram sing asebo hena khumang chausin ba amade makhata na miyam gi thogal tawba ngamba oirasanu haina luching pural korongan bagi mafamda yaipha paujal piramkhe haire Ngarangi tengbang khongchet aduda acrobat mashana asibo lamdam sida yokhatpa amade mafam kayada masak takna ba hotnariba All Manipur Acrobat Association ge Assistant Secretary Namoijam Surjit yauna atai member kayana saruk yakhe Arunachal Pradesh ke West Kameng District ge Inner Line Permit ILP ge scam tawduna sel talamba miyoi ama phagat pangamkhre akhanaba pawgi likhun amagi matung inna Arunachal Pradesh ke mari lainaba authorities singna thibahumba ki thabak chathabada Assam Tezpur da laiba lenga ke employee ama Chennai haiba khangbangamkhe tha asigi mari da Balupong Geta Police na routine check tawringaida Tawang Circle Officer ge sasinaba khuyek yawba ILP ge permit paiba miyoi ama phagatke miyoi ase wahang pahang tawduna police na thiba humba ge thabak chathabada Tezpur da laiba chahi kuntra suraba DDM Information Assistant oina thabak tawba Asis Ghosh ase phagat pangamkibane pawasina makhata na phongdokhibada Asis Ghosh computer da yamna haisingba misak amane Mahang na sasinaba sel amade Bhalukpongge EAC amasung Tawangi CO gi khuyek semduna sasinaba ILP permit sing ado sarambane asigumba thabak ase Asis Ghosh na tawrakpa haubadagi haujik phawba sasinaba ILP permit lisinga chahum gi mathakta saduna miyoi kayada khusinnakhre haiba khangbangamki hairi
Juvenile Justice JJ Act Protection of Children from Sexual Offence, POCSO Act and the Prohibition of Child Marriage Act haibasida nongmagi oiba awareness program ama ngarang Sanatombi Oriental English School kumbida pangthokre. Manipur Sarkar ki Social Welfare Department ge District Child Protection Unit Bisnupur amade Sanatombi Oriental English School ga punna sinduna pangthokiba awareness ki thauram aduda District Child Protection Officer DCPO Bisnupur Indrani Chongtham Sanatombi Oriental English School ge founder su oiriba National Youth Awardee and Santakumar District Bar Association Bisnupur ge President W Lata Sanapati District ki Juvenile Justice Board JJB member A Chinglem Baluwang DPCU Bisnupur gi Project Officer M SARDA na athoiba mithunglan sing amade wangangloi oina saruk yake thauram aduda POCSO amade child marriage ki matangda District Bar Association Bisnupur gi President W Lata amade Juvenile Justice JJA ki matangda na Sanapati gi JJB member A Chinglem Baluwang na saruk yakiba sing amade maru oina school gi mahairoi singda pungning losing oiba yaba sing macha khaina wangang ke ase ang thai sen kan ban thau gi matha da lei ba ngang se akoi na ne atuki mate kai no section na thang ga dori bani na akoi na masi gi kai no je akan na ban lo ji na akoi akan na ba ma da penalty pi ga doi ni mo ji yam dra ba da sahi tara aduga kai no sahi lai adu mai na an ba na aroi bada maroi ba pau amuka hanna tizari Manipur ki Muslim singge ngase chatnabi amasung harau tayambaga loinana Eid-ul-Adha pangthokli Democratic Student Alliance of Manipur Desam gi thomi yangkhai na saba team amana ithai beres ta paisinduna laiba plastic waste den lokthokre Chahi amagi manungda amuktang pangthokpa Eid-ul-Adha na lakpada Federation of Civil Society Organization Folk na yai papaujal pirakli amade Space Analytic Film Suhora ki matung inna Manipur da English ngani kunga mathoi da ki hauraga English ngani kunga manga fawbada umangi lam ekar liseng yangkhai ni thoi mangkhre Haujiki oina Mami TV na sandok sa Manipuri pau matang asa lojare makha taba pau gidamak Mami TV mijeng taduna laibiyo